Indian Red Cross Society Manipur State Branch amadi IRCS Bisnupur District Branch na state asida thokliba irangda lanjena Bisnupur District ki tongan ba mafam singda hangliba relief camp singda jangde from lawriba IDPsingda ningtham khudol oina ngasi blanket amadi tarpaulin singyan mateng oina yenthokkhre Indian Red Cross Society Manipur State Branch ki chairman Narendra Ningomba vice chairman Dr. Laistram Manglem General Secretary Nabachandra Thokpam IRCS Bisnupur District Branch के chairperson Mainam Ibem Hall Secretary Dr. Huidrom Roman Treasurer Moyangtem Ibohon Be Committee Members Singh Waihambam Tolongau Soibam Rakesh Kumar Amadi Atay IRCS के volunteers Singh Thorom to the Serukya ke Nenda Ningobana Luchingduna all DC building complex relief camp Lagwepa Bisnupur Moyang Kuno Mamang Sabal Mandab relief camp Amadi Wangus Salingkong Upper Primary School Relief Camp Talaiba Imung Jam Gasumna Amada Kwan Chatuna Imung Kudingi Blanket Amam Amadi Mathok Tabasing Tarpaulin Red Cross Society Maikadagi Ningtham Khudol Oina Khudol Tamke Nera Ningombada Phongdokhibada ngasi piriba asina hekta kanagani awaboko kani haibanate angamba matengni aduga anang balaya bana tongamba wafam amani chaba chadaba masa masagi yumda leizaba haibase pung khuding na khwadagi nungaijai maram sina thokliba irang asi athubada loisinuna IDPsingna isa gi yumda hanjinba yaba oirasanu haike IDPsingna warba matamchida ayingba khanganaba Indian Red Cross Society ge maikaidagi blanket amari tarpaulin sing yenthokpagi harauba amadi thagatpasu phungdorangakhe mafam asida yum natabadi yum sadran leiriba Karimta leitabada leiba sarga leiriba saningai leitabada ipuk thanba sarga puk lamba khangiba aikhoi khudimak singa sina ngasidi yamna athuba matamda karamma matamda aikhoi yumda sangma yagadage haina akhoina khandra leiriba se masisu isorna aikhoi sembiriba isorna athuba matamda aikhoi isa isa gi yumda sangma ngambachu oiba pinabirasano madu punamakto akoi punamangna isori mafamda thongni jage Aigi ipuroiba nilkanta kawe aina mafam sida leijarapda ngasi red cross ki bungpa isin ina mayamna akhoi iteng pangbiraba se haningai leitana thagatjari matungdasu akhoi awal apa mayamda isin na ibung ipasing na akhoi mateng pangbi